Krisi Bagyan Kendra Thoubal Nasu Malegi mapham kayada pangthoknabagum World Soil Day ki thouram ngasi KVK Thoubal ki campus da pangthokkhrae Healthy Soils for Healthy Cities haiba theme da pangthokhiba thouram aduda RRS Wangwal gi rice breeder El Santi Kiran Devi Horticulture and Soil Conservation Thoubal gi District Officer Khaidem Malengamba Mitei amidi KVK Thoubal gi SR Scientist and Head in Charge Dr. KH Premlata Devina athoba mithungnen singwanya saru yaki Kamching amani Thoubal District ki khangatlaba farmers kayada soil health card amasung critical inputs kaya enthokpaga loinana technical session kan farmer scientist interaction su pangthokhiba tharam aduda athoba mithunggi warol piraduna RRS Wangwal gi rice breeder El Santi Kiran Devi na hai Hauji mapham kaya gi lokpham ayambada soil mangtharakleba asi ekhoina kana miyeng changhoba tangai fade Masigi damak aikhoi pumbana organic farming da mai on sinma ngamlabadi soil bu kanbada hena mating pangani haiba wafam sing phongdoki Pagi har hatana bugi mahuta sumba organic farming sida hen improve tawre soil se loinana chemical fertilizer mayam sijina ba insecticide pesticide mayam sajina ba ja akoi reduce tawada bani hatam su yade adubu akoi khajitang hayang laga soil sidi phagatna bagi damaktai koi reduce khandana sijina biga da